Matamgi Manipuri Wari channel asibu tabiriba khoi pumnamakpu taramna okjari. Ngasi sum hausagum Ojagi Lamhenbi humpu suba tangkak amok puduna lakjari. Mayam punna taminarasi. Laijado mamitu lauthoraglaga masadu ithak-thakna. Asing bayum haidi kay haino damcha. Akoyum de amakhagdaduba. Punsibado laijada mamitu phaina gayang laduna. Sono Jurkanuko, asing bayum haidi, ekogi yum da saiba. Punsibagi wadu taragatata, laijado, no feta rugly, punsibagi mamangduda, chapkalip latuna. Dudi, ekoyani chain matari ni damcha. Makoka nom laduna haidak di nupado, laijado mokso, tazadana hangdak de. Asing bay chain to damcha. Asing bay ni mianga. Laijado, masano tajabangam de, makutuna, matabak to the tamlatuna. Kaino, aibo manglo taipanglo tawishiba. Punsibado, gari to the kakaladuna. Mangnati, taipangni, law, karo sitting. How do you know midang sida, kamay yum the tatuino? Anganga duk oiriba mana, how jake, jen matung mataw hibasi, matamnati hibagabakal, kajik the candela itado. Yam harauna, gari maning duda, panchong kaladuna, punsibagi makwang duda, kankon gakoladuna. Ay nga sayna, jensen hydro. Damchana yadabado. Howjikti namdana cheledo. Pare, aigi chinung ile. Punsibado nagfita ordona, laijagi matawduda, hagidum torokli. Adudi, yumdoy na tilamage. Laijado, noklama minogdo, kangan hanjaladona, punsibagi pugta koli bamakutuna, kuzina kana sikladona, angang machadong kapli kahairakli. Yaro, howjik chendong. Ay howjik yung nachang maganem, akoy tamachana, pukbuda sirani. Adudagi handak mapoksimagi damchaga ko nine thengnabay wadi laitre. Punsibado machino sugaladuna. Os phagi tawbani se. Kaino masibo khujina siglai sibo. Thadonga mina phagi tawroga. Laijado khangdaga thadogli. Sikai siktogluraga amuk sunungai rakdramali. Punsibagi mabugduda tapna nganaluduna. Yamna bradamcha. Khujina siglaga nabrai. Laijado mana chumuga sadana kahairakli. Matang chadana phagidordi nataba. Yumdaso pakhanaramani tawrisi. Anjugalina gaso mathayam saramani. Phone sumul hori. Akhuna tawrisi yamla lenga. Kaido belando no damcha landi. Miso loina generation ni. Punsibado mathaga sana nang angangem oisidi. 12 थागदबगी ngairaga lariba nangbo hojik chen bhaibase aise wakhal yam yokdaba tarni laijado mamit ka lauthoragladuna aibo angang oiri kaina ga class 8 ka ba angang pikana phawba yom panara kansida sum nganglaga layemi natida damcha siboy khoina chen yauna chen baba mi laibak ta tamlamba bo ai khoina ro damcha na lani haina khalaga sum layar de yar hojikinu ba makhaida amuk tanar adina thibam mama tar haba Damja, gari shi thawroba. Punsibaso upale roi khanbana gari do start tawa hawraduna mamai do haifai lai thoraklaga. Anga kana bayogo. Gari sei kandak thawge. Chatori balam sei yamsang amuk tahawni. Lai jaso punsibagi nangganduda makok tap napsaladuna. Kana kolishide. Asumna ni do gari thawduna chatkre. Asom da ras do punsibaga mayok na basungam hawda nensige plan so mai pak hawda. Magi oirani khanba laijaso punsibana pukibaduda isauga tawrakli bhajare noi pel aina kaina katpagi wado panganu haibabo misne he gyada dana kari thoklau jikte miskining musu thungavre laijaso sarpunsibana chenkre nansero pailiti tablau khamnakde aiso kaina katke hairde punsibadu ki gadrana khalugani amitso anidu saungno mo ong directly mesu raso michibungaktani Sarpunsibana laija puraga chakibada noyani na wayam taiba ngamdadana chaple pagal hewi noyana tubina lehuraga ekhona kamaina khamrudoino raso khoishaunana moina kaida kakani haina tawramiri adudagi sarso laija do puraga chakhredana migidi nungsina jabanina aina ngam taloba yaribra sarpunsibado yamlingna ngangamidoni maram leibagini hawjik aikhoise phibam yam nurabani nansido yam saungna mayamda ansaladuna khonjal hauna Hey, noi tumen na lehori ba karigino? Ay na ba siya piraga neklaga? Noi na may paghandri sa karigino. Noi mayabu, punsi ba matana ng amhan ba?
ꯄꯨꯟꯁꯤꯕꯗꯣ ꯐꯨꯗ꯭ꯔꯁꯨ ꯅꯨꯄꯤꯗꯨ ꯐꯥꯎꯕꯗꯤ ꯃꯨꯜꯍꯧꯕ ꯉꯝꯗꯕ ꯃꯤꯊꯤꯕꯣꯡꯁꯥ ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯑꯃꯤꯁꯨ ꯁꯠ ꯈꯨꯝꯂꯛꯂꯤ ꯃꯤꯉꯣꯟꯗ ꯇꯩꯅꯕꯤꯔꯨꯅꯨꯗ ꯃꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯗꯨꯅꯤ ꯅꯦꯟꯁꯤꯗꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯀꯤꯅ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ SDO ꯑꯣꯏꯕꯅꯤ ꯅꯦꯟꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ SDO ꯔꯥꯖꯇꯣ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯉꯛꯆꯥꯅꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ ꯄꯨꯟꯁꯤꯕꯕꯨ SDO ꯑꯣꯏ ꯍꯥꯏꯕ ꯀꯗꯥꯏꯗ ꯀꯔꯝ ꯀꯥꯟꯗꯒꯦ ꯊꯧꯕꯥꯜꯗꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛ ꯈꯛꯇ ꯑꯣꯏꯕꯅꯤ ꯔꯥꯖꯇꯣ ꯍꯟꯗꯛꯇꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯈꯪꯐꯝ ꯐꯝꯊꯗꯨꯅ ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯂꯥꯏꯔꯤꯛꯇꯁꯨ ꯐꯪꯍꯧꯗꯕ ꯑꯗꯨꯒ ꯖꯦꯜꯗꯁꯨ ꯆꯪꯅꯗꯕ ꯍꯌꯦꯡꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯧꯈꯠꯄ ꯂꯥꯛꯑꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯃꯤꯠꯁꯨ ꯁꯧꯒꯠꯂꯛꯂꯤ ꯅꯦꯟꯁꯤꯗ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯀꯣ ꯃꯤꯁ ꯍꯌꯦꯡ ꯄꯨꯂꯤꯁ ꯂꯥꯛꯑꯁꯨ ꯃꯤꯁ ꯑꯣꯏꯅ ꯆꯠꯀꯗꯧꯅꯤ ꯃꯤꯁꯅ ꯁꯔ ꯄꯥꯝꯃꯟꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯅꯦꯟꯁꯤꯗꯣ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯅꯤ ꯇꯧꯐꯝ ꯈꯪꯗ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯈ꯭ꯔꯦ ꯔꯥꯖꯁꯨ ꯀꯞꯂꯤꯒ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯂꯥꯏꯖꯅ 12 ꯂꯣꯏꯕ ꯉꯥꯏꯔꯒ ꯉꯁꯤꯅ ꯁꯔ ꯄꯨꯟꯁꯤꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯁꯔ ꯄꯨꯟꯁꯤꯕꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯂꯥꯏꯖꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯂꯣꯏꯅ ꯌꯥꯅꯈ꯭ꯔꯅꯤ ꯂꯥꯏꯖꯅ ꯁꯔ ꯄꯨꯟꯁꯤꯕꯗ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯡꯁꯤꯕꯗ ꯀꯂꯛ ꯃꯤꯍꯧꯔꯨꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯩꯅ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯇꯣ ꯈꯣꯏꯁꯥꯎꯅꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯗꯨꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯦꯟꯁꯤꯒꯤ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯅꯦꯟꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯨꯠꯇꯨꯅ ꯈꯖꯥꯏꯗꯨꯗ ꯄꯥꯏꯔꯗꯨꯅ ꯔꯥꯖꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤꯁ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯒ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯏꯟꯁꯤꯟꯕ ꯊꯨꯏ ꯔꯥꯖꯅ ꯅꯦꯟꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯇꯤꯟꯒ ꯁꯤꯠꯆꯤꯜꯂꯤ ꯅꯦꯟꯁꯤꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯕꯅꯤ ꯈꯟꯅ ꯔꯥꯖꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯃꯥꯅꯤ ꯔꯥꯖ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯅꯥꯀꯟꯅꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯂꯤ ꯃꯌꯥꯝꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯣꯟꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ ꯑꯃꯤꯠꯇꯨ ꯐꯣꯟꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯌꯥꯝ ꯀꯤꯅ ꯆꯪꯁꯜꯂꯛꯂꯗꯨꯅ ꯁꯤ ꯀꯅꯥꯒꯤ ꯐꯣꯟ ꯅꯣꯏꯒꯤꯔ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯐꯣꯟ ꯂꯥꯛꯑꯦ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗꯨ ꯂꯠꯂꯠ ꯇꯧꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯨꯜꯍꯧꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯤꯠꯇꯨ ꯐꯣꯟ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯈꯪꯆꯦꯠ ꯆꯦꯟꯊꯣꯔꯛꯂꯤ ꯔꯥꯖꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯔꯥꯖ ꯌꯨꯝ ꯆꯠꯁꯤꯜꯂꯣ ꯄꯨꯂꯤꯁ ꯂꯥꯛꯄ ꯈꯪꯗꯦ ꯐꯣꯟꯒ ꯇꯧꯁꯤꯜꯂꯛꯏ ꯑꯃꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨꯁꯨ ꯍꯧꯅꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯔꯥꯖꯀ ꯑꯃꯤꯠꯀꯁꯨ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯦꯟꯁꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯁꯨ ꯑꯟꯖꯨꯗꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯤ ꯂꯩꯅꯥꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ ꯃꯇꯝꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔꯗꯨꯅ ꯔꯤꯡ ꯆꯠꯂꯒ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯑꯟꯖꯨꯗꯤ ꯃꯊꯥꯗꯨ ꯁꯥꯕꯗ ꯂꯣꯏꯔꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯡꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯒ ꯂꯩꯔꯤ ꯉꯁꯥꯏꯅ ꯔꯟꯕꯤꯔꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗꯁꯨ ꯂꯥꯏꯖꯍꯣꯏ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕ ꯂꯣꯏꯅꯔꯗꯨ ꯐꯥꯎꯕ ꯂꯥꯏꯖ ꯍꯜꯂꯛꯇꯕꯗꯨꯗ ꯔꯟꯕꯤꯔꯁꯨ ꯑꯟꯖꯨꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯑꯟꯖꯨꯁꯨ ꯔꯟꯕꯤꯔꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯃꯪꯒꯣꯜ ꯃꯆꯤꯗꯨꯗ ꯌꯦꯛꯐꯝ ꯊꯩ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯔꯤ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯁꯥꯔꯗꯨꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇꯦꯕ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯍꯦ ꯁꯣꯔ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯍꯟꯗꯤ ꯆꯦꯟꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯑꯩ ꯁꯣꯝꯗ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯂꯥꯏꯖ ꯆꯦꯟꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯐꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯩꯅ ꯁꯤꯜꯂꯒ ꯆꯦꯟꯍꯟꯕꯅꯤꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯇꯥꯝ ꯆꯥꯅ ꯇꯧꯒꯗꯕ ꯂꯥꯟ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯄꯣꯛꯄꯗ ꯁꯤꯔꯗꯣꯏꯅꯤ ꯔꯟꯕꯤꯔꯒꯤ ꯀꯣꯜꯗꯨꯃꯁꯨ ꯈꯤꯡꯖꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯟꯖꯨꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯄ ꯉꯝꯗꯦ ꯔꯟꯕꯤꯔꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪꯗꯨꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯟꯕꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇ꯭ꯔꯤ ꯐꯣꯟꯗꯨ ꯇꯝꯄꯥꯛ ꯃꯌꯥꯏꯗꯨꯗ ꯊꯝꯂꯒ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯁꯨꯝ ꯈꯤꯡꯍꯜꯂꯗꯨꯅ ꯊꯝꯂꯦ ꯑꯟꯖꯨꯅ ꯀꯣꯜ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯕꯗꯨꯗ ꯔꯟꯕꯤꯔꯁꯨ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ SMS ꯑꯣꯏꯅ ꯊꯥꯔꯛꯂꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯕꯦꯝꯃ ꯊꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ
Anjuso SMS to paraga reply pipa ngamde punsibagi number duda call tawsali machinda pakana su sonje. Sir, please phone amta paikhat piroba. Handak su phone do pairak jabaduda de Anjuso sawningna phone do mukak thali. Ranbir ki SMS ama laklibado amuk pai. Anjo, kaino tumin layersiba call pairu. Gari pharak tarso sumhairo ai laagi. Ranbir na lakki hairak paduda Anju do phamlambado phuk haugalaga yumgina kalamda chatladuna walduda makoktu nga tharaga upai leita hik kap thorakle. Asomna Ranbir so Anju na wahai amata hairaktabaduda masado pakhatpa ma yawrakli. Anju ki number duda call tawna gari du thauduna Anju hoida lakli. Asomda Anju so mayumgi mi su khanghanba yada gumtaw yumna kanduda sum kaplaga leiri. Ranbir so thongalda gari du khamlaga hek jangsin basu nungai tabagi SMS oina iraga thai. Anjo, kaino nangna tawrisibo phone chu pakate SMS halakti. Ai noi thongalda leiri akhoi bemagal nanga thongminaro yumda lan tahuri. Ranbir ki SMS to paraga Anjo de hena leifam khangdri kaplamba du masu chap debli. Ranbir ki mihan mata duga makalap do thak nikle. Ranbir so ngasai makai de thoina khallude. Anjo na reply halak mandrabaduda handakti phone oina mu tawsili. Asomda Anju so phone lakpaduda masado Khumancha khalaklabani. Upai leiraroi thingjin khradi hena akaibu oyani khanbagi phone du paikhatabi thongaldo oina thorakli. Ranbir ki kari khamphamduda tapna changselakli. Ranbir su pisumda khangsuk chukladuna Anju gi matungda haifet ingladuna akhoi bemade. Anju do pak haiba ngamde mamai du luktharaga tumin lai. Ranbir su pakhatna khanglawga lawrakli. Kaino nang ngasi tawrisa phone tawi paidaba message thar jo halakdaba phone do kayarang na tawrei do SMS scan thar do nang na khuta paiba phone do paidaba natro kaidona ba phone ko paino ha nang pai se kadong ba do ba asi haira ka Ranbir do yam sauna Anju na paiba phone do mulaga laktana langi Anju so wahi ama phawba haidi susut kap khalakli Ranbir si yam sauna makhaga tarakli pharamani si oyde na wa kana na thingba gina ba nang na igi phone paidri do nang na phone paidaba da aina kari oinam ne nang khadri ba kari gina ai leifam khangdadana laini kapkano nasaktu yingdi akhoi bemadu kadai no habana Anjo ayumda chatlage. Anju do Ranbir ge pokom pibagi mahot makhutuna mamai do khumjiladuna makhada ngik pham tharaga hiki kap khalakli. Anju na kapado bada Ranbir sunu ngai tramali sor masang hon tharaklaga asangwado kitang phatharaduna Anju gi manangtuda tapna pham tharaklaga khonjalo dap tharduna hairakli. As Anjo yare kapanu do minuraga phajade aisu sauni mandada phathaba ngamkhidri nang phone do hayeng ma leiraga thilagi lambi mapan sida mino uraga lana kharikrani thawa samandabaduda aisu asawbado phathaba ngamkhidri asi hayan Ranbir do Anju gi mamai de khomjileba makhut ani do lauthokladuna mabi do tapna dei thokpiraduna makha amuk tarakli kapchebi khar kapade yari do ai chalage se thengi akhoi bema do kautharo lot pa yari do wai bana Anju so handakti tablo khomlakli Damcha, lai jado. Ranbir de thawa sadana shom khomlakli. Hoiba, noi jaro do kautharo chalage thingi haiba. Anju do khonjal do nikli tawarduna. Damcha, lai jado. Ngasai sarpunsi baga kariya akhoi bema ba. Anju gi wanda loi jingai Ranbir do khanglaw larokpani. Anju so masada pring jongkali kapli makhamu tarakli. Ngasay yung tolchat minakimli. Ahujuk pao halagdri. Phone tawba sa paidi. Moy halagtabagidi. Aina tamchada phone tawba ko paidi do. Ranbir do sawpada loidi. Anju gi lengjumda payaduna yam sawna hairakli. Aduga nang ningonda lotpa. Moy ni kamaina pao phaunari no. Kanada pao piragano punsi basida laise. Moy ani unabado. Aina sinmata. Anju gi wanda loi jingai Ranbir na Anju gi mamai do da kupakna thajilai. Anju do adumak tumin lai. Ranbir do maya do krak chikladuna makha mu tarakli. Kadai dano makhoi na chakri da ha kadai dano ba. Anju su hikna. Mamang chingda de haikimni. Mamang chingda 12 exam na hayeng da ngaira kansida noi ni ranga sugam na tawrisi karigino ha. Anju do kapaga adumak lai Ranbir su yam sauna. Nang makna so ingona nam thak toba. Akhoi mungi mi makhaina mayam gi mamangda ikai banang bada nang su yaung na pasen ba. Nang asidagi ai galoi narabani.
ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯕ ꯑꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯗꯣ ꯄꯨꯛ ꯍꯧꯒꯠꯂꯒ ꯒꯥꯔꯤꯗꯣ ꯌꯥꯝ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯟꯖꯨꯁꯨ ꯔꯟꯕꯤꯔꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯖꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯔꯟꯕꯤꯔꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯑꯝꯇ ꯌꯥꯎꯗ ꯑꯟꯖꯨꯅ ꯍꯥꯏꯔꯛꯄ ꯆꯤꯡꯗꯨꯗ ꯂꯥꯛꯂꯤ ꯆꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤꯟꯕ ꯊꯨꯡꯅꯕ ꯆꯠꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯃꯊꯥ ꯁꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯕꯦꯝꯃ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯁꯤꯕꯣ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯪꯅ ꯊꯧꯕꯥꯜꯗ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯅꯣꯡꯃꯇ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯉꯔꯥꯡꯗꯤ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯕꯕꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯉꯥ ꯂꯩꯔꯒ ꯊꯣꯡꯉꯛꯎꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕ ꯕꯕꯥꯅ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯍꯪꯂꯛꯄꯗ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝ ꯍꯥꯏꯕꯅꯣ ꯕꯦꯝꯃ ꯔꯟꯕꯤꯔꯗꯣ ꯀꯞꯇꯨꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯁꯅꯥꯍꯜꯒ ꯊꯕꯥꯒꯗꯣ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯔꯟꯕꯤꯔꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯎꯕꯗꯨꯗ ꯁꯅꯥꯍꯜꯗꯣ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯆꯥꯅꯨꯄꯤ ꯂꯥꯛꯑꯦꯅꯦ ꯃꯃꯥ ꯆꯥꯛꯇꯣ ꯊꯤꯗꯣꯛꯎꯔꯣ ꯆꯠꯂꯣ ꯍꯣꯏꯅꯦ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯤꯁꯦ ꯒꯥꯔꯤꯗꯒꯤ ꯐꯥꯎꯕ ꯀꯨꯝꯊꯔꯛꯇ꯭ꯔꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯔꯟꯕꯤꯔꯗꯣ ꯃꯊꯥ ꯁꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯔꯟꯕꯤꯔ ꯃꯊꯟꯇ ꯆꯪꯂꯛꯄꯗ ꯎꯕꯗ ꯊꯕꯥꯗꯣ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯔꯟꯕꯤꯔꯒꯤ ꯃꯇꯨꯡꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯗꯨꯅ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯗꯤ ꯔꯟꯕꯤꯔꯗꯣ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗꯦ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯠꯅꯝꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯔꯟꯕꯤꯔꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯍꯜꯗꯣ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯤ ꯊꯕꯥꯁꯨ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯈꯣꯏ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯕꯦꯝꯃ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯟꯇ ꯂꯥꯛꯏꯁꯤꯕꯣ ꯔꯟꯕꯤꯔꯗꯣ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯄꯨꯟꯁꯤꯕꯗ ꯆꯦꯟꯈ꯭ꯔꯦ ꯏꯃꯥ ꯊꯕꯥꯗꯣ ꯄꯥꯈꯠꯅ ꯍꯥ ꯁꯅꯥꯍꯜꯁꯨ ꯀꯩꯅꯣ ꯔꯟꯕꯤꯔ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯅ ꯀꯃꯥꯏꯅ ꯄꯨꯟꯁꯤꯕꯗ ꯆꯦꯟꯗꯣꯏꯅꯣ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨꯀꯣ ꯔꯟꯕꯤꯔꯗꯣ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯗꯨꯅ ꯑꯁꯦꯡꯕꯅꯦ ꯕꯕꯥ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯄꯨꯟꯁꯤꯕꯗ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯍꯜꯗꯣ ꯌꯥꯝ ꯁꯥꯎꯅ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯝꯕꯤꯗꯣ ꯊꯤꯜꯂꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯁꯦꯡꯅꯀꯣ ꯔꯟꯕꯤꯔ ꯁꯦꯡꯅꯤ ꯕꯕꯥ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯔꯟꯕꯤꯔ ꯅꯪ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯆꯠꯁꯤꯜꯂꯣ ꯐꯝꯗꯨꯅ ꯂꯩꯔꯅꯨ ꯍꯧꯖꯤꯛꯃꯛ ꯅꯆꯥꯅꯨꯄꯤꯗꯨ ꯐꯥꯗꯣꯛꯅꯒꯗꯕꯅꯤ ꯔꯟꯕꯤꯔꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯕꯕꯥ ꯑꯝꯇ ꯐꯥꯊꯕꯤꯌꯨꯕ ꯁꯅꯥꯍꯜꯗꯣ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯇꯞꯊꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯄꯨꯟꯁꯤꯕꯗꯨ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯥꯃꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯕꯛ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯨꯝꯁꯤꯗꯁꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯅ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ ꯍꯦ ꯔꯟꯕꯤꯔꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯍꯜꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯆꯥꯎꯔꯛꯂꯒ ꯃꯄꯨ ꯂꯣꯟꯁꯤꯜꯂꯒ ꯆꯤꯛꯄꯗꯣ ꯌꯥꯔꯣꯏ ꯅꯣꯡꯉꯥꯜꯂꯗꯤ ꯃꯌꯥꯝ ꯈꯪꯅꯔꯛꯀꯅꯤ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯐꯥꯗꯣꯛꯅꯔꯨꯁꯦ ꯍꯥꯏꯕꯅꯤ ꯔꯟꯕꯤꯔꯗꯣ ꯃꯄꯥ ꯑꯃ ꯊꯦꯝꯖꯤꯜꯂꯛꯂꯤ ꯕꯕꯥ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯐꯥꯗꯣꯛꯅꯔꯁꯨ ꯅꯨꯄꯥꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯕꯦꯝꯃ ꯈꯛꯇꯅꯤ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨꯃꯁꯨ ꯆꯨꯝꯃꯤ ꯃꯆꯥꯅꯨꯄꯤ ꯈꯛꯇꯅꯤ ꯃꯥꯡꯖꯗꯧꯔꯤꯕꯁꯦ ꯌꯥꯝ ꯁꯥꯎꯔꯝꯕ ꯁꯅꯥꯍꯜꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯊꯕꯥꯁꯨ ꯀꯞꯈꯠꯂꯛꯂꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯅꯕꯨꯡꯅ ꯁꯨꯛ ꯌꯥꯝꯅ ꯁꯦꯟꯅꯕꯕꯨ ꯅꯪꯅ ꯉꯝꯗꯅ ꯆꯛꯃꯥꯡ ꯍꯦꯛ ꯃꯥꯡꯃꯤꯗ ꯑꯁ ꯏꯃꯥ ꯀꯞꯀꯅꯨꯕ ꯊꯪꯅꯕ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣ ꯈꯟꯅꯔꯅꯤ ꯁꯅꯥꯍꯜꯗꯣ ꯃꯈꯥꯗ ꯈꯪꯐꯝ ꯐꯝꯊꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯔꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯑꯗꯨꯛ ꯌꯥꯝ ꯊꯥꯖꯅ ꯌꯨꯝꯁꯤꯗ ꯊꯝꯂꯒ ꯃꯍꯥꯛꯃꯛꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯦꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯃꯌꯥꯝ ꯎꯁꯤꯠꯃꯟꯗꯦꯗ ꯑꯩ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯇꯨ ꯃꯥꯡꯖꯁꯅꯨ ꯆꯠꯁꯤꯜꯂꯣ ꯅꯆꯥꯅꯨꯄꯤꯗꯨ ꯂꯧꯔꯨꯁꯦ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯈꯪꯂꯛꯂꯤ ꯃꯣꯏ ꯕꯕꯥ ꯑꯝꯇ ꯐꯦꯡꯒꯠꯈꯤꯅꯨꯕ ꯅꯆꯥꯅꯨꯄꯤꯗꯣ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯑꯩꯈꯣꯏꯅ ꯐꯥꯗꯣꯛꯅꯕ ꯀꯩꯁꯨ ꯉꯝꯂꯣꯏꯌꯦ ꯁꯅꯥꯍꯜꯗꯣ ꯈꯪꯂꯥꯎꯒ ꯂꯧꯔꯛꯂꯤ ꯀꯔꯤꯅꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯊꯦꯡꯅꯤꯁꯤꯕꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯗꯣꯛꯍꯧꯔꯁꯦ ꯍꯥꯏꯕꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯣ 12 ꯊꯥꯒꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ ꯉꯁꯤꯁꯦ ꯌꯨꯝꯗ ꯂꯩꯔꯁꯨ ꯍꯌꯦꯡ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯨꯁꯤ ꯆꯥꯛꯀꯧꯕꯒ ꯌꯥꯎꯗꯁꯅꯨ